Nabi sallallahu alaihi wasallam gi aroiba matam oiraklabada anabagi halata famungda hiblingai aduda mahaki ngan thoiraba mai thong amasung barkatna thalaba kok adu aigi tampakta thambiramme amasung aigi midyengna mahaki mai thongda leiramme matam adu maktada Nabi sallallahu alaihi wasallam Allah gi manakta chatkiramme Nong Hazrat Aisha Siddiqa radhiyallahu anha Hazrat Fatimah radhiyallahu anha phaminaramme Mama macha oirabasu chahidi yamna khetnadaba maramna Mama macha ni fagi jugai taunaramme ngaihak no khedna sanaramme Hazrat Fatimah radhiyallahu anha mama bu yenglaga nok fet tawramme Hazrat Aisha radhiyallahu anha hanglamme karigi noklibano Hazrat Fatimah radhiyallahu anha hairagi aigi thamoida wakhal ma fauragi madudi nahaki ipa ibngode Hazrat Abu Bakr Siddiq radhiyallahu anhu ne aduga aigi ipana Hazrat Muhammad sallallahu alaihi wasallam ne machanopi gi wafam sitarga Hazrat Aisha radhiyallahu anha wakhal nungai tabagaloyna Huzur sallallahu alaihi wasallam gi gun tha thawiraklamme aduga hairagi Fatima Nahak na hairibadu achumbani Aikhoina iman fangliba asi Allah gi Rasul sallallahu alaihi wasallam gi matyang dagine Qur'an fangliba Allah bu masak khangba ngamliba Islam fangliba pumnu asi Hazrat Muhammad Mustafa sallallahu alaihi wasallam gi mangal dagine Nabi Karim sallallahu alaihi wasallam gi matik makun kaya tha thaviraba matung da hairage He Fatima aigi thamoy desu wakhal amalaki Madudi Nahak napuroibna Hazrat Ali radhiyallahu anhu ne aduga aigi ipuroibna Hazrat Muhammad Mustafa sallallahu alaihi wasallam ne wafam sitara matungda Hazrat Fatimah radhiyallahu anha tumina laikhirame Hazrat Aisha radhiyallahu anha na amuk hanna hairage Fatima aigi thamoid wafam amalai Hazrat Fatimah radhiyallahu anha na hange madu karino Paukhum piraki Qayamat ki numitta Nahak na hawgallakpa matamda nahaki nakhud Hazrat Ali radhiyallahu anhu gi khud laygane Amasung aina hawgallakpa matamda aigi khud Hazrat Muhammad sallallahu alaihi wasallam gi khud laygane Aduga ngaihakang tumina layraga amuk hairake Fatima aigi thamoida atop wafam amasilaki Maduna karino haina Hazrat Fatima radhiyallahu anha na hanglamme Nahak te jannat ki nupi singi luching bini Nahak na jannat ta fam gadari wa sofa aduda Hazrat Ali radhiyallahu anhu su fam gane Aduga hai Fatima aina jannat ta fam gadari wa sofa aduda Hazrat Muhammad sallallahu alaihi wasallam su aigaloina na fam gane Allah Rabbul Ijjat na mahak wa asuk ki mati gyan lausang pinabi Marmasina masamang na haywirame Allah Ta'ala na atop nupi singda phangda wafam kharapinavi aingonda ahan wafam de Allah gi Nabi sallallahu alaihi wasallam na laysabiyo na nikah tawbi khiwadu ai khaktane atop nupi singdi lukhabi natraga talak tawbi raglab sing to oiramme muhaddis sing iri madude Allah Ta'ala na mahakpo gun sing asi pinabi madudi mahang na miyoi suru matungda Nabi Karim sallallahu alaihi wasallam ge mai thong bu ahan bu ukhi mahang Nabi Karim sallallahu alaihi wasallam ge manat lakhi bagi matang da masamang na hai madri badar gilan from the chatkadaba ahing adida Nabi Karim sallallahu alaihi wasallam na karigumba ma thinaramme ain hange he Allah gi maruk kari thiri bano Allah gi Rasul sallallahu alaihi wasallam na hai birage ISLAMGI firan siyam laga paihan naba fizet amatang thiri bane ain hai aigi khudai amalai khudai adugi makhadana angauba machuni aduga mathak thangba saruktana amuba pareng chel aina khudai adu Allah gi Rasul sallallahu alaihi wasallam gi mangda thamlame Nabi Karim sallallahu alaihi wasallam na aigi khudai adu masagi makhud mangna ISLAMGI firal semdana paihallame Masi gunna sisu Allah Ta'ala na ingonda pinabi Atopa gunna masu Allah Ta'ala na ingonda pinabi madudi Hazrat Jibril alaihi salam na ingonda Allah gi salam yohum biragi
aduga munafiq singna ingonda badnam tawkhiba aduda Allah Ta'ala da mahaki lairi Qur'an Sharif ki manungda aibu aseng bini haina sakhi pibirakhi Masi mamangda Hazrat Yusuf alayhi salam amasung Hazrat Maryam busu badnam tawkhi Tawigum basung Allah Ta'ala na guna adugi senglaba miyoy sing adugi badnam adubo guna laitriba angang singi chinbal singdagi sengdok hankhi Madun makhoi badnam adudagi hinkhi adubo aigi thakta badnam tawrakhiba matam dede Allah na apikpa angang singbu sakhi pihanbagi mahutta thamoi gi wabu su khangba mapu mahaki lairi Qur'an pakta sengdok pirakhi amasung haibi rakhi masi achauba badnam ne Gunna simaso ingonda pinabi madude Nabi sallallahu alayhi wasallam gi aroiba matam oiraklabada anabagi halat famungda hiblingai aduda mahaki ngan thoiraba mai thong amasung barkat na thalaba kok adu aigi tampakta thambiramme amasung aigi midyengna mahaki mai thongda leiramme matam adu maktada Nabi sallallahu alayhi wasallam Allah gi manakta chatkiramme Subhanallah Masigi laibok faba asimaso aina fangjay madudi Allah gi Rasul sallallahu alayhi wasallam gi kabar oikhiba mafam adusu aigi kaadane amasung kayamat ki numitta ka asimaktadagi Nabi sallallahu alayhi wasallam hugalakane amasung ummat singi safat tawbigane Allah Ta'ala na Hazrat Aisha radhiyallahu anha bu masjid gi henba gun kayamarum su pinabikhe masjid natna Hazrat Aisha radhiyallahu anha na hadith lising ahum hen bayan tawbiramme Nabi alayhi salam na haido pirame wahang tawribu sing na yamna fazaba wahang hangle nupi sing na hazgi ilm thibde so hanthakide Nabi alayhi salam gi manakte nupi khar laglaga hangalamme Hey Allah gi nungsib Rasul sallallahu alayhi wasallam nupa sing di amal de khoi de yamna hen khre makhoi de nahak loyna jihad su chatminai janaza ge namaz da su yawi masjid su matam manga ge namaz su soli amasung ai khoi di yum da lengdana lei angang singi seba tawba yum gi thabak singi wakhal tawba asimangai re ai khoi di makhoi ge neki sing adu fangba ngamjede Nabi alayhi salam haibirame kana gumbe amana macha ge maramdige masagi famung da ahing tumdan lelabade ahing chup yeng nabagi lan bandangag senduna leibada fangba sawab aduga manana pibigane nupi sing masagi yumda namaz solabade Allah na masjid ta chalaga zamat ka loin namaz soliba nupa sing aduga manana sawab pibigane Subhanallah nupi sing nasigum labanung sirwa hang kayamarum Nabi alayhi salam da hanglamme amasung Nabi alayhi salam na haibirame wahang hanglibi sing na phazab wahang hangne